Image Paodam ing tabiri basingbu namaitham kajal devina khurumjari. Ahanbada muriba pau pijari. Moirang lamkhaida ngarang fakhiba diammonium phosphate chunglamba agrotech solution gi mathakta FIR lakhaikhre. Ipsana kunipan suba amamba numit palan tawkhre. Loinana Tronglaubi Todokta Angang Ani Lekidaba Mamana Sokiba Kwesang Narba Miyamgi Ihoda Miwe Ahum Lekidaba Litangi Mishimina Manipur Kang Kong Chahanduna Tangdu Leita Punsida Hen Bani Haina RK Megana Fondokre Mapungwe Pau Moirang lamkhaida ngarang fakhiba lupa lakh taruki oigadaba diammonium phosphate DAP jinglamba kwakta bazar da leiba unauthorized dealer agrotech solution gi mathakta FIR lakhatle haina agriculture gi director Salam Peter na phongdorokli ngasi sanjenthongda leiba Directorate of Agriculture da pangthokpa pawgi inform amada mahak na hai lengakta register tawdaba agrotech solution na niyom kaina Bihar da leiba Crop Coin Technologies Private Limited tagi diammonium phosphate bag chatruk jinglambani unauthorized dealer amadi DAP pirak liba company asigi mathakta lengakna Essential Communities Act ki makhada action lakhatkani mamang thaktasu private dealer kharana niyomgi wangmada har jinglambagi thodok leikri aduna highway singda police ki akanba checkson thawanga loinana aranba mawongda har jinglamba sing phagatnaba hotnari Mamang Chahida Loop Khara Agriculture Department na har bag lakh ani makhai henna lana yen yonthokle haina maral sik kiba wafam adugi matangda Director Peter Salam na makha tarduna Mamang Chahi lisingani kunmanga kuntaruki oina department na har bag lakh ani ga khara henna drinki amadi longmi singi khanduna mafam chama yankhai henna chatna yenthokki Chahi asigi oinasu hauzik fawbada har bag lakh amagi mayada leiri state asigi kachin koya thungnaba amadi marang kaina har fanganaba department na sem sari phongdokki Dealer natana tumina chingam mido kari maramgi no habi question me amse lae masi akoi khangnaba fires padan lokhalaga chingam mi masu Pyramid company so padane FIR lakhalaga masiki marik chumba akoi gi amati kalaga chapchane action lakhatna ba koi khonajari Kwakta tamna purakpada DAP har puba gari ama moirang lamkhaida ngarang nambida potchai check tawba singna mang tahan kiba amadi talab purakpa gari amadagi talab faraga mai thabada urea purakpa gari da talab lotlaga purakpa faba oina ukhanba amadi hauze kwakta da chana thaknaba potchai purakpada moirang namkhai tronglaubi amadi moirang khunauda athingba thamliba asigi matangda kwakta miyamgi oiba mifam ama kwakta bazar da ngase pangthokkhre mifam aduda Jamiat Ulama Bisnupurgi Sarda Maulana Islauddin Kasmina Taromapu oina saru yabaga loinana kwakta da leiba CSO kayagi mihusing dharmagi luchingba sing su saru yaduna hauze kwakta da chana thaknaba potlam sing yauna kwakta da purakpa potlam sing tronglaubi moirang namkhai amadi moirang khonauda athingba thamniba asina maram oiraga kwakta gi miyamna thengnariba awaba singi matangda amadi Kari tawraga awaba si kokani haibagi matangda wafung kaya so phongdoknaki loinana warep kaya lauki ngasigi warep sing adu ampya gi advisor Nasri Khan na pathoktuna hai ngasi lauriba warep singdi tronglaubi moirang lamkhai moirang khunauda check tawbagi mingda potchai lut tawba khudaktagi lepkadabani pot purakliba mioi singda lupa lising ani manga natraga tarapi wahaina aki akhang piraga mioi karana paisa lawbagi thabak khudakta lepkadabani hariba checkpost ahum asi chalariba unauthorized oina chalariba CSO sing mara paibi sing check tawriba mioi singna mangkhiba post singi mamal numit nini gi manungda singadabani amadi lale matung amuk tawraroi pot puba thingba piraroi hainasu kwakta miyamda haijagadabani kwakta gi pot chai laukhiba amadi generiba mioi pumnamak loge matung inna numit nini gi manungda phagadabani kwakta na piriba matamasi loidriba fawbadi kwakta miyamna imphal dagi pot chai amata lauroidabani amadi jati amatadagi mioi amatana kwakta fawraga pot chai puduna chatpa athingba thamlei Sangai Express Manipur edition ngasi pawda urea marakta
लोटलगा पुरकपा तलब मियामना फारगा मई थादोखरे हारिबसी यूरिया मरक्ता तलब पुरमी हाइबगे प्रूफ हायेंग तांग कुनिपान फावबगे मनुंगदा संगाई एक्सप्रेस ना पीगदबनी करीगुंबा प्रूफ पीद्रगदी क्वाक्ता मियामना संगाई एक्सप्रेस बॉयकॉट तौरगनी लेपनरिबा वारेपसिंग असि मरिदिनबा मैरापाइबी CSO अमदी लो enforcement agencies singna thabak to onthoktragadi kwakta miyam gi darkar leba potlam sing phangdaba yadabana phangnaba pamai thiragani masigi matung tarakpada tholakpa afa fatta pumnamak moirang khunau moirang amadi tronglaubi amadi local MLA amadi manipur sarkar na daita pugadabani haiba warep kaya yauki aduga national highway da pot chai pudina chatliba pangal driver singna Yanaba Purtriba Fauba Natraga Kwaktada Apanba Piribasi Pijarari Haina Moirangi Miamna Kwaktagi Miam that Lale Hayatriba Fauba National Highway Sing da Pangal Driver Sing na Pot Jay Puratanaba Apil Tari Haiki Amaram da Kwaktagi CSO Sing Darmangilu Jingba Singa Ngasi SP Bisnupurgi Office Oriba Lambigi Fivam Singi Matang da Kanani Nabagi Mifam Ama Pangtokre Hari Mifam Aduda SP Bisnupurna Ngastimang Laktuna Lambida Atingba Piriba Mui Singa Wari Sanaduna Atingba Leheloi Haina Sutazaba Piraki Hari Sangai Express na proof pigadabani Kaigumba Sangai Express na madugi proof pidragadi Sangai Express Kwakta ki prajana boycott tawagani Kanagumba Kwakta na lebnariba waribasi mari lainaba Mairapai Vising Atopa CSO sing law enforcing agency sing na thabakta onthoratradi piriba numit nini sigi matung tarakpada tholakpa afafatagi daita punamak moirang khunau tronglaubi local MLA amadi manipur sarkar na daita pujagada Ngarang Moirangda thokiba laibak thiba thodok aduga maidina ngase kwakta da ampia yauna civil society organization mangana phongkiba mifam aduda laukhiba warep adu People's Defense Army PDA Manipurna kaidonungda support tawroi India government ki proxy lanmi oriba train cooking narco terrorist na semduna thonjaba Jaman Road haibat lambi ashida kwakta ge potchai puragani haibasi PDA na kadonungda ayaba piroi amasung athingba thamlei asegumba mothong huktaba warep lobada chauna yauriba CSO mangasu athubada miyam khangna sengdoknaba nimit nini gi matam piri karigumba hariba wafam ase sengdoraktaba tarabadi PDA na CSO manga gi mathakta khut tharagani hari Tronglaubi thokiba irang matungda kwakta da chana thaknaba amadi atei potlam sing pushinba thingduna kwakta miyamna awawa mayokna ringe chairak sida pamdaba thodok sing thoktanaba kwakta gi CSO singna akanba chaksang thawang lokhatlingai Imphal dagi kwakta da pot chai leiba chatkiroi se haina warep naduna publicity satuna miyam puna khangminaduna chaksina leiringe chairak sida ngasi ayuk moirang khunau fawraga chorchan putamna yum sanaba check mapot pik thana purakpada 407 Tata Gari ama driver ama di helper ani yauna maitei mioi ahum koktagi CSO manga haibadi ampia anjuman jamaitul ulama akibo akok na phaduna chachan puda chathan kidrei loinana imung manungi mioi sing kauraga tek takadina khusin na khrei Tata 407 alu tharokpa driver aduna makoi ahum adu khongjomdagi gari mapuna check sing adu thiluna batharakpani Moirang Khunau Faraga Lakpada Moirang Khunau gi Mairapai Visingna Makoi Sizinanaba check Yankai Piramu Haina Piramnaga Chakhan Lakpani Hari Thaudok Tuga Mailina Anjuman Kwaktagi Vice President Maulana Sayedur Rahman Kasmina Fongdok Kibada Karigumba Asoiba Aramba Yauna Ragasu Ngasi CSO Mangana Faraga Ningtina Wahang Pahang Tauraga Ingna Chikna Soidan Nabab Makoibu Imungi Mioi Singda Sinariba Asigum Maitei Pangal Singna Taromlagasu Ingna Chikna Wari Sanaraga Ningtina Sinabirau Maitei Amadi Maitei Pangal Gimari Tatna Tanaba Yaridaba Marini Haiki Inariba Maria Sita Tanabagi Dabak Aman Orbaso Asgumba Soiran Sekoi Tina Batarabadi Sumana Yamna in a chick among the Garina Fagani Habas Kanarakanda I call me Parabasiko the Cusinabio Nakoi me Pavaso Icon a koi the Cusinari Asuma
असमाना तौरकान अखोई मसेन की मरक्ता नुंसीबगी मरी से ततनबा अखोई पुन होनमिने साइबसे मसे ममिदागी मफमदा मियामगे करेदो थमजरे ना Kunipan suba amamba numit ngasi International Peace and Social Advancement IPSAN sinduna The Dark Manipur Lost Her Sovereignty haina minthonba tharong ngasi Major Kulda leiba Manipur Press Club da pangthokri tharong madu da MLA TS Lokeshwar IPSA gi President Maibam Bisheswar Khongnang Thabi University ge BC Professor N Joy Kumar Kabui Union Manipur ge President Dr. K Hira Kabui Tangkhul How Art and Culture ge President Robert Khai Purun Land Council Manipur ge General Secretary Ajoy Purum Social Activist Dipui Prinai Liangmai Mau Union Imphal ge Vice President K Aisani Amadi Kil ge President RK Sanahan Bina Mithungnen Singh oina saru yaki Iramda masibu kannaba hotnabada thawaina ponthapi khraba athauba singi mafamda ikai khumnaba utpa oina minute ani tumina leptuna amadi lekhidrabagi photo da laisu katuna ikai khumnabagi tharom aduga mailena MLA TS Lokeshwar na hai Tronglawbida angang ani lekhidabagi maramda Prime Minister amadi Amit Sahana wa amata haidaba amadi Security Force singna Jenaba Mioy Singh amata faba ngamdaba asi Modi amadi Amit Sahana thokan bani haibada hamamba thokloi Manipur da lairiba miyambo hantana thamba asi laibak thibani Manipur da lairiba Yellomi Singh ashina karigumba ihau haroklabadi ahum suba World War thokpaga chap managani aikhoi pumnamak punsinbagi matam yauri miyamna thagatliba mihut oiriba MLA Singh asi miyamgi seba tawnaba thawgatpani tumina leinaba natte miyamsu mihut khanba matamda munna khallaga thagatpiyu paisagi khallaga thabi wafam thamki tarong masiga mainena nungi warol priduna IPSA Secretary General Sana Zawba Nongthomam na hai Anglo Manipuri Lanjaw loikraba matung ingkom jalising amga chanipat marifutara mathoigi April 13 British Lamina ningsing bathok traba matamdagi maning tamduna laklaba Kanglei Park Manipurgi Konung Kangla Khudum Chanki Kha Nongpok Asia da maning tamna panjaramba irebaki Pafal yakpa pakhangbagi ningtam phiral chingthaduna angauba Saheb Singge Union Jack yakpa phiral Kangla da chingkhatki numit adudagi hauna Saheb Singge loilam Phivan Nungda Kanglei Park Manipur su thamki Purukining tambak ngak nabagi damak thauna faraba irecha kayana malemda numit tade hainaramba masing thingamdraba British Lami Singh Dimapur romdagi thibomai fawba lakpa Tongjai Marin romdagi lakpa amasung Tamu romdagi lakpa singbu thauna fana langthengnaki Ireiba kidamak mayok naba lanfamduda masak maming khangauba amadi khangaudraba mareiba ningba athauba kaya amasu aroiba yahip tanki Ngasigi mirol na athauba singbu ikai khumnaba utuna matam chuppada ningsingduna tatlakli jotliba chahi lisingani kuntaruki oinasu International Peace and Social Advancement IPSA na sinuna kunipan suba oina ngasi pangthoklibani imaleba ki ningkha tambabu kannaba aikhogi ipa ipu singna ninghan naba leitana mayok naba lanfamda thawai katkibadu aikhoina kayada chakthau janingai oribano hayaduna puwari gi tangkak asina tungi mirolda ningkha tamba ireipakni mikha ponba palumdaba ipa ipu singni haibase mayak singna utli mikha polaktraba amasung ning tambagi damak thawaina pontha pikiba athauba singge chathang suthang oiba aikhoina ikai khumnam utuna malemgi kachin koya thungna khanganba ithaudang oiri haiba wafam thamki makudi mulagana Iman pakse government India dekne khuni ning khatam hangi na jindi government dina kawun bi thokte BJP party na kawun thokte jindi adom ning jang biu no ma chone cha ko ta ko mate ta ko ho jelo khuni masi thamali ni mudi thorpam ko te de ko ha war cha na tho he bisulete madu ko bigamu aishimai thamdini Ikui dringenda Tronglao bida thokiba thodokta anga ngani lekidaba mama nathina sokiba aduga khoisaunaraba miyamge ihoda miyoi ahum lekidaba makha tana Urkhul district ke litange thodokta misi mina leptana thoklibasi Manipur kang khongchahanduna tangdu leita daba charang naba punsi amada kuina sangna hinganaba achoba tharang amani haina lodaba ngamde haina Peace Committee Kanglei Park Manipur gi advisor unana UNLFK former chairman RK Sanayama LS Megana Fongdorokli wafam asi Peace Committee Kanglei Park Manipur na donate tawduna thinungai awang lekai ward number 5 ta leiba ibudau thangjing
Laifam lenge nongna saba ibudau thangjing community hall hongnabi matung inna sangaduna Peace Committee Kanglaipak Manipur gi advisor oinana UNLF ke former chairman RK Sanayama LS Megena sangaduna Tinungai Lai Committee amadi Tinungai miyamda kusinnaba tharonga marinana fongdokibani mahakna makha takibada asigumlaba silakliba achoba thaurang ase irecha khudingmakna khangminaduna Laibak asida lanthenariba aruba tanfam ase mayoknanaba aikoi masel amaga chana chinnaba mari semgatnaba amadi chana chinnaba adugi mari adu ngakpa ngamnanaba pangal sagatminaba adugi tangai fadaba matam adu lakli miyamna thenariba awa ana matam ase koknanaba hotnariba CSO sing local club Mayapaibi organization khudingmakna amatta oina pangal sagatminaduna tungi mirogi damak lambi yatuna Kok chungsin minaduna thabak tominase haiki Sangabagi tharamadu Peace Committee Kanglai Park Manipur gi President KH Rajesh Thamna Popit Nupi Yaifa Marup ke Thomi Singh amadi Tinungai miyam sasaru yaki tung koina sipijenenge adulonna singasima awana miyam ko na kona bada thabak toibadu ba CSO sing adagi local clubs organization mayam mera padi sina mayam singa sigi apun ba pangal sagatana akoi tungi miror gi namakta adumba lambi yat pada akoi loina makko sinaraga tawtomina Haukiba April kunmanga da kokomina sinduna chakkiba prajagi wahangi khongchat adu kanagumba kharana khangawdana haurakpa irang amana desangge hanage president mayengmam somajibu phukiba amadi nupi macha kharada fajadaba wahai hai Manipur apunba imalupna yaningde atuba matamda miyam mangda lale haina sengdorakadabani haina fongdorakli Manipur Press Kapta pangthokpa pawgi mifam amada mahakna makha tarduna hai Thokiba thodo adu atamnana miyoi kanglup kharana sinba manba khara uba fangi haukiba chai lisingani kulumdoi me ahumdagi tholakkiba irang asida mayengwam sormojit masamakki pokminaba mayamba kukina ko terrorist singna tamthina hato pikhrabani mayambana lekhidraba matung mayambana thambiramba macha ani mahangna sinaduna laklibani amadi manipurda thokliba irang asida mayengwam sormojitna Maramdam asibu kananaba khongthang kayada mateng tawduna lakli adumgulamba cha asida kana khumba khunek kharana atamnana khut tharakpa haibasi laibak thibani tanja asida kwakta amadi moirangi makedagi social media da thorok liba kaya asi tawbiganu madugi mahutta punna faminaraga wari sanaraga nungsi sanana leiminasi aikhoigi hunnaba kaya asida khudong chabalawduna mioi kaya amasu lei Aikoi Minister MLA Singh irang asibu loishinaba sinbagi mahutta nakoi chakrina henna luna lofam thokte praja miyam leitraba matamda nakoi su MLA Minister oiba fongloi fongdokhi ayada yaknabana yomjalli haiba wafamsi marwaina maitai muslim sing isilukpa isa sing isungi manabi itarwai punamakta suai thamjaningi Pana sauningba pana pendaba leiba taragasu madu karakara phadaminaraga aikoi amatta woiba khongpham da sapmana lepaga manipur se muktang dikan minasi abu bafam se apunma manipuri magi maikai degi nolukna thamjari Kokomina sinduna tha sege kunmanga da chatkiba miyamgi khongchat amada mangjin thana saru yakiba Desamgi hanagi President Mayengwam Sormojitbu miyoi kharana aranba maral kaya sijillaga tamthina phuraga hatnaba hotnaramba thodok aduda January mama sabi amadi saram chatpa miyoi sing atuba matamda kokomigi office ta laktana sengdok jaragadabani madu natrabadi kokomi amadi lebak miyamna makhoigi mathakta lokhalakpa thabak tharomda Thawa District United Women Development Organization gi maikaidagi fongdorakli ngasi Kaksing District ki Wabagai lamkhaida leiba lup asigi office ta pangthokpa Thobal Imagi Secretary Khambi amadi Thomi kayana saru yakiba pamui singa unaba aduda me mana makha tarduna hai thaudo aduda sokpadagi Ras Medicity da layeng satariba sormojiki hakchang atuba matamda fagatuna leibak meyamgi ihauda amuk hana thauna leina thau pangbangamba taibang sembiba mapuna bina birasanu haina su lup asigi President me mana fongdokhi Khomukcham ongbi memana makha tarduna hai desamgi Thoburel President oyamba amadi mahiroi khunagi yaifona ba chahi 19 hena kathokpaga loina thabak
ꯇꯧꯔꯝꯈ꯭ꯔꯕꯅꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3 ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯁꯨꯒꯨꯅꯨ ꯁꯔꯧꯗ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯐꯝꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯄꯤꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯎꯔꯝꯂꯒ ꯍꯜꯂꯛꯄꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕ ꯈꯨꯟꯅꯦꯛ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯁꯣꯔꯃꯣꯖꯤꯠꯄꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯂꯥꯎ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯁꯣꯔꯃꯣꯖꯤꯠꯇ ꯌꯣꯝꯁꯤꯟꯗꯨꯅ ꯐꯨꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯁꯥꯝꯒꯤ ꯅꯨꯄꯤ ꯃꯆꯥ ꯊꯧꯃꯤ ꯀꯌꯥꯅ ꯁꯣꯔꯃꯣꯖꯤꯠꯄꯨ ꯌꯣꯝꯁꯤꯟꯗꯨꯅ ꯐꯨꯗꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯁꯥꯕꯤ ꯑꯗꯨꯅ ꯁꯣꯔꯃꯣꯖꯤꯠꯄꯨ ꯃꯉꯛꯁꯝ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯁꯔꯝꯆꯠ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯃꯣꯖꯤꯠꯄꯨ ꯐꯨꯗꯨꯅ ꯍꯥꯠꯅꯕ ꯐꯥꯎꯕ ꯍꯣꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕ ꯗꯦꯁꯥꯝꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯃꯁꯝ ꯐꯣꯏꯗꯨꯅ ꯑꯃꯗꯤ ꯐꯖꯗꯕ ꯋꯥꯍꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯁꯨ ꯈꯨꯠ ꯊꯥꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯧꯕꯥꯜ ꯏꯃꯥꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯣꯏꯅꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯆꯪꯖꯗꯨꯅ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯨꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯣꯃꯣꯖꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯈꯣꯡꯖꯪꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯪꯖꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯟꯁꯤ ꯌꯥꯖꯅꯕ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯦ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯋꯥꯍꯪ ꯈꯔ ꯍꯪꯅꯕ ꯁꯤꯟꯈꯤꯕ ꯔꯦꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯦꯁꯥꯡꯒꯤ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯔꯃꯣꯖꯤꯠ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗ ꯊꯝꯕ ꯃꯇꯝꯗ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯃꯃꯥ ꯁꯥꯕꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯨꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯄꯨꯔꯛꯈꯤꯕ ꯑꯁꯤ UWDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯗ ꯌꯨꯅꯥꯏꯇꯦꯗ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯟ ꯕꯤꯃꯂꯥꯅ ꯉꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯅꯕ ꯁꯦꯝ ꯁꯥꯈꯤ CMꯗ ꯄꯤꯒꯗꯧꯔꯤꯕ ꯋꯥꯍꯪ ꯀꯌꯥ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯇꯥꯡ 14ꯗ ꯃꯤꯌꯥꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯗꯨ ꯁꯤꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤ ꯑꯍꯨꯝꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯈꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯗꯨ ꯅꯥꯊꯩꯅꯕ ꯃꯃꯥ ꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯗꯦꯁꯥꯝꯒꯤ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯔꯃꯣꯖꯤꯠꯄꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯐꯨꯔꯛꯄ ꯂꯣꯏꯅꯅ ꯁꯣꯔꯃꯣꯖꯤꯠꯅ ꯉꯔꯥꯡ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ UDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯖꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯔꯃꯣꯖꯤꯠ ꯍꯥꯏꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯃꯆꯦ ꯑꯅꯤꯅ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗ ꯊꯝꯕ ꯃꯇꯝꯗ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯃꯃꯥ ꯁꯥꯕꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯨꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯐꯨꯔꯛꯈꯤꯕ ꯑꯁꯤ UDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯦꯝ ꯇꯧꯏ ꯃꯇꯝ ꯁꯥꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯏꯃꯥꯁꯤꯡꯗ ꯀꯥꯂꯤ ꯇꯩꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯟꯅꯦꯛꯇ ꯃꯃꯥ ꯁꯥꯕꯤ ꯀꯌꯥ ꯅꯦꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ UDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯁꯣꯔꯃꯣꯖꯤꯠ ꯍꯥꯏꯔꯤꯕ ꯏꯆꯥ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯐꯥꯎꯕ ꯁꯨꯒꯨꯅꯨꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ ꯃꯌꯥꯝꯕꯅ ꯊꯝꯂꯝꯕ ꯃꯆꯥ ꯑꯅꯤꯁꯨ ꯃꯍꯥꯛꯅ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯃꯥꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄꯤ ꯃꯃꯥ ꯁꯥꯕꯤ ꯈꯨꯟꯅꯦꯛ ꯈꯔ ꯊꯣꯛꯂꯒ ꯇꯧꯈ꯭ꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡ ꯇꯧꯕꯤꯒꯅꯨ ꯃꯇꯨꯡꯗ ꯇꯧꯔꯛꯂꯕꯗꯤ ꯏꯆꯥ ꯁꯣꯔꯃꯣꯖꯤꯠꯀꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯃꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯑꯁꯤꯕ ꯂꯩꯉꯥꯛ ꯑꯣꯏꯔꯤ ꯃꯤꯌꯥꯝꯅ ꯈꯪꯗꯨꯅ ꯂꯩꯔꯕ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯗ ꯂꯥꯡꯗ ꯊꯨꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯨꯈꯥꯕꯤꯅ ꯈꯨꯠꯂꯤꯡꯕ ꯆꯍꯤ 60 ꯃꯊꯛꯇ ꯂꯩꯕ ꯅꯨꯄꯥꯅ hamtik hamboinaduna leiba khunai ama thamlaga leiriba khundariba furuk khudingmak muthatnaba khonarakliba asi mama kaya tholaktuna oihaloi icha somojiki lawai paiduna chingkhat khiba
Chingkiba mama sabi adu miyam khangna sengdorokadabani karigumba sengdoroktaba tarabadi udogi thomi singna lemna tharoi amadi CM nasu mama sabi adu thidoktuna leibak miyamda sengdok hangadabani haiki Pauge inform aduda udogi General Secretary RK Tomisna Finance Secretary Obina Advisor TS Mombi amadi ade thomi singsu yaki Mama sabi mayamna khangbiyu airiba mama sabi singse di wakhalonda airiba aigi isa somoji se kuki oina uroba isa somoji ki lawai da pairiba samado kuki da tangjalaga kuki lawai da pairaga kuki da phubiram taragadi achengba manipur ga mama ni haidase khalaningi Kokomina Chief Minister da Pisin Kiba Wahang Tare Aduda Yaw Kiba NRC Satna Hanbagi Wahang Aduda Chief Minister Masana Census Taro Matunda NRC Satna Hangadabani Hai Kibadu Aranba Miyambulana Namjung Naba Wafamni Haina JFD na Fondorokli Ngasi Wangkaida Leiba Campaign for Just and Fair Delimitation JFD gi Office ta Pangto Kiba Pawgi from Amada JFD gi Convener Jitendra Ningomba na Hai Handak Pisin Kiba Kokomigi Wahang Tare Tasu Yaw Kiba NRC Update Tawbagi Matangda Lengak na Census Tawraga NRC Tawadabani Haina Pakumpira Kibadu Aranba Wafamni Census Amadi NRC Asi Tongan Tungamba Department ni Census Haibasi Chahi Tara Kudingi Mikok Amadi Yumthok Tibani Amadi NRC Asina India Machana Kanano Kanana Natabano Kangdok Nabani JFD na Pamlivasi Mitop na kanano India gi season na kanano puthokpa aduni kumza lising amaga chama pa yankai mathoida census ahanba tawkiba adugumna kangnu furuk khaidana amadi kangnu amabo hekta atamna yangsinbagi wafam solaite mahakna hai NRC tawbaga census tawbaga karigumba amatada mari lenade census ti mi loina thigani NRC di mitop mian chana kanano kanana India gi season no haibadu Kangdokpani Masida Mitop Sing Asibo Hat Patupagi Wakalo Laiti Isam Samna Mitop Kantopiu Haibani Masibu State Asigi Lengakna Akang Ahitana Duna NRC Tawiraga Census Pangtopiu Hainaso Fongdoki Paugi Informadu Dasaru Yakiba JFD Organization Secretary Longjam Ratan Kumar na Hai Chief Minister na Hai Kiba Adu Mahaki Advisor gi Pautak na Hai Kibra Natraga Mahaki Wakalonda Haizabara Haibasi Fauba Chamam Naba Fawi Chief Minister gi Wafam Adu Miyambul Lana Lamzing Bayaba Wafam ni Haina Lawi Listing Amaga Chama Payankai Mathoida Best Year Oiba Amadi Record Adu Yenglaga NRC Asi Update Tausi Haibani Chief Minister gi Wafam na JFD gi Changsiliba Kongjang Asi Miyam da Chamam na Hale Listing Amaga Chama Payankai Mathoida Best Year Oidana NRC Update Taubiu Haibani Adubu Masi Tamung Dragadi Mitok Khandok Naba Mechanism Ama Sinbiu Haibani Adubu Mitok Khandok Pagi Mechanism Asi NRC na Oi Habasi ni JFD gi Thazabadi NRC Haibasina India gi Asangma Season Khandok Nabani Citizenship 1955 Eki Makada Census Haibasina Chahi Tara Leiraga Mikok Thiba Adubuni Census Amadi NRC Yamna Koiba Mari Amat Tamak Lainai Lisingani Kuntareki India gi Pumbada Tawgani Haiba Census Asi Manipuri Oriba Pibam Asidadi Matang Chadri Illegal Immigrants Singna Manipurda Laklaga Satarak Liba Tawong Sing Asi Lengak Naso Kanthabiu Manipurgi Tangdu Leitaba Pibam Manipurgi Tangdu Leitaba Pibam Laklaga Census Tawbiu Hauziki Oinadi NRC Update Tawbiu NRC Tawdriba Makai Census Tawbi Kinu Loinana Lengak na Akang Hai Sing CSO Sing Yaraga NRC gi Matangda Achoba Seminar Tawni Haribasi JFD na Taramna OE Adubu Matang Matam Chaningai Atuba Matamda Tawbiu Hainaso Appeal Tawki Akogi India ki citizen Kantopiu Haibagi Port Sikhtang Hajabani Masi Posi Labiriba Manipuri government na Omutana Kandamiraga Labiriba Akang Ahimayam Tanabiriga Atuba Matamda Census Tawdringi Mamangda NRC Toho Bahibase Masitana Manipur Miam Amadi India Gusu Oiba Haying Tungi Future Gadasu Afabu Organi Wopomse Sitamzagi Chatliba Tha Sigitang Tareta Mamaga Punna Tumduna Lazariba Macha Ani Kuki Militants Singni Tringnava Singna
bom kapsenduna hapikiba amadi mamabuna tamthina sawankiba lunana thawang adubu yaningdaba phonotuna khoi saunaraba miyamna mafam adubu ngak seliba Central Force na trial amata tawdana mibu nomuina hekta kaptuna miyoi ahum lekidaba aduga tang 19 dana TM Kamsong Urkhol District tasu terror attacks ataduna civilian ani hatkiba thawang yaningdaba phonotuna condemnation sitting ama District Bar Association Bisnupur sinduna District and Session Court Bisnupur Complex tangasi pangthokre condemnation sitting aduda ambagi Vice President Manorama DBA Bisnupurgi former President Singh Yelam Ramananda Singh KS Devon Singh Vice President TS Sudhir Mitei General Secretary TS Hemchandra Mitei amadi Advocate P Priyo Kumar na thokriba thodok sing logi wangmadani makoigi mathata logi oiba lakhapam thokpa thabak sing lakhakadabani haiba wafam sing fongdok nakhi DBA Bisnupurgi President W Latana fongdokhibada tronglaubi amadi TM Kamsong da thokhiba thodok sing miyoibagi chatnabigi wangmadani masi terror attack ni maramsina minungsi yaudaba thodok sing adubu yaningdaba phonotuna condemnation sitting ase pangthokpani haiki tayari tawne mara aduda magi mamaga nuaina tumdana leizarineida tang tare changhalapagi matamduda nungsi heitana terrorism ni thapok mawungda akoi hatok piramba loina loina angangani duna siraga mama dukuna aruba filamda soandiba adugi manipur da leiriba myoi singa se tapna mukiba siai aduna mase akoi thawai hakjang yauna yaningde haiba se taseng tasel utnabagi dama akoi ngasi district bar association na information pangthok Birena lachingba lengak miyam na pamdre makoina tawgadawba mathau ningthina tawba ngamdabana hauzikti from thadokre hauzikti khemchana luchingba lengak amale lakliba anawba lengak asisu miyam na penadre makoina tawdaba miyamgi punsi lanthung ngaknanaba amadi ipa ipu kaya chahi lising kaya cha kaya thawai katuna kanbiramba leipak astige tungi mirwagi damak kalhaunaba achoba firep amal logodaba tanpam asida India ki PM Narendra Modi amadi Home Minister Amit Shah gi yathang illaga puppet government ama liba miyamna ningbung ngangnarakliba asi nongmagi mayek singnakli haina Kendra manga konthauzam Nauriya pakhang nakpa Wangoi Nambol amadi oinamgi tongan ba club organization chani hembana saru yadana Sem kiba United Protection Committee Nambolgi convener Thokjom Lamjingbana phongdorokli wafam asi United Protection Committee Nambol na sinduna committee astige thomi kaya na saru yaduna Nambol da leiba office ta pangthokpa pawgi mifam amada phongdokhibani mahangna makha takibada kumjali singani kulumdogi me ahumda gi hauduna Manipur da thokliba irang asi matamdugi lengakna thausadabadagi thokibani matam adugi lengakna traction tharang matam chana lokhatlamlagadi irang asi thoklamloi Manipur da thokliba irang asida miyamgi maikaidagi Manipur kananaba tawba yaba tawkre thawai kya sukatkre hauzik leiriba phibam asida miyam siba kidaba makai sawre haibasi lengakna khangbiyu tear gas mob bomb nomoina miyamgi asawba nam thabak ngamloi hena thawai tharakhigani hena akaima khongjang kaya lakini habasi lengakna khangbiu mahangna makha takibada lakadariba megi tang ahum Manipurgi irang asi chahi ahum farak kadariba asida kendra mangagi miyamgi oiba khongchat ama chatnanaba warep lawre chakadariba miyamgi khongchat asina mathau masak khangdraba lengak asi mathau phajana tawbiu amadi kokomi amuko civil society organization kayanasu miyam machet tabagi mawong ama uribasi uhanbiganu apunba khongpham amada leminaraga amata oiba khongjang adu sangseminasi mafam kayada mana thokpa tawningbata tawba makok maru pandaba maikai lepang ngamdana leiriba asi maikai khangna makok chimiduna misi mina yahondana aikogi pandam adu fangnana bahona minasi maram asina state level leiriba organization sing asina punsinba ya dabagi achauba mami ama taribasi tawbiranu amata oiba liching amada luching biu haiba pandamda miyamgi oiba khongchat ama oigani politics tawriba singnesu aina BJP netraga Congress yauraga Manipur kaidabo oiradi BJP topiu aduga India lengakna Manipur thugaidabo oiradi India lengaki mayokda aikoi puna leminasi State Minister ohaudaba fanghaudaba yadre haibadudi miyamgi damak lepiu
ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯌꯨ ꯗꯣꯂꯥꯏꯗ ꯊꯥꯡꯉꯒ ꯆꯠꯀꯦ ꯍꯥꯏꯈꯤ꯫ Manipur Public Service Commission MPSC na lauba handak lauthokiba Manipur Civil Service Combined Competitive Examination da Nipan Super Rank ta mai paklakrabi Dipa Maibambu harau taramna opagaluna achama kudol pidina ikai kumnaba utkre Dipa Maibam Thawal District ki Tekcham Mamang Lekai degi Maibam Gopal amadi Maibam Ongbi Hanbi Machanupini Maibam Sagaina Sinduna ngasi Tekcham Laibungda pangthokpa taramna opagi tharam aduda Maibam Sagai gi khwaidagi ahal oiraba Maibam Modu amasung Maibam Yaimana mathang sitna athoiba mithung amasung tharomapu oina saru yaki tharomaduda wa ngangbada Dipa Maibamna hotpu hotnarabadi punsida ngamdaba karishi leite haina mahirwe singda pukning thawal aduna punsida khakningan naba taw duna isagi pandam adu phangdriba fawba hotnagadabani haiki Sapna tagi chahi taruk lom tangai riba kongba nongthongbam lekai da leiba laisram nanau amadi Maibam Monica ani gi machanupa lingjal thoiba laisram masagi aruba anaba amagi damak Gurugaon da leiba Artemis Hospital da matam kuina layeng lamlaba matung layeng bangamdana taibang pan thadok kibagi pau social media da thengnabadagi ngasi light minded group LMG gi thomi singna imung asida lupa lising tara manga tengmangduna imung asigi awabda saru yakre ngasigi tengmang khongcha aduda group asigi secretary Ojit Soro Khaibam State Secretary Rakesh Rem Treasurer Kunjesor Mangsa Tabam Assistant Secretary Surendra Ningomba amadi Member Joykumar Thoksom saru yaki ngasigi tengmang khongcha aduga maridana Secretary Ojit Soro Khaibam na phongdokhibada Masagi chahi taruk lom tangai riba lingjal thoiba laisrambu layeng naba hotnabada apopa mama Monica amadi apopa mapa nanau anina machagi thawai tabu kallabadi haiduna ariba lanthum manchang kaithokduna amadi atopadagi sel pusinduna angamba thakta hotnarabasu laibak thibadi kanbangam khidre haibagi pau tabadagi angang asigi lana ngasi LMG Manipur gi thami singna angam basa khagat naduna lupa lising tara mangjabani Oje Soro Khaibam na makha tana phongdokhibada LMG Manipur na chahi mairom asida lamdam sigi awa ana taraba singda leptana mateng pangduna lakli Group asigi members singna thagi lupa chama khaktang contribution tawnaraga lamdam sigi awa ana taraba singda mateng pangduna lakli mioiba amana awaba tarakpa matamda aikhoi masal angamba mateng pangaduna punna nungsi chanana himinasi tengbang ba yauduna mioibagi awaba kokhanba ngamde tamba ngamdaba mioibagi punsini maram masina lamdam sigi miyamna LMG gi member oibiduna awaba taraba singi damak lepminasi haiki Poki ima lebakta kanglei nongsa haiba minute taruk second nifu mathoi sangba lebak ningba isai video ama ngarang World Mitei Council ge chairman Haigruzam Navasyam JN Manipur Dance Academy ke former director amadi senior journalist Jambyam Lava Masung Film Forum Manipur ge secretary Ronald Kangjamna General Nehru Manipur Dance Academy DM College Campus Road Imphal da Phongkre Lebak Ningba Isai asi Maipak Maisnamna ing 1964 da ikhibani Isai asibu sur panbana Ivo Chawyengkhom amasung Lekhidraba Kangabam Bijoy music composer na Muyai Hyang Cha amadi Harisandra Elangbamni Saisakpa Saisakpina Punima Elangbam Umananda Maibam amadi Nganthoi Soro Khaibamni Aroibada maroiba pau amuka hana pizari Moirang lamkhaida ngarang fakiba dai ammonium phosphate junglamba agrotech solution ge mathakta FIR lakhoi kre Ipsana kunipan suba amamba numit palal tawkre
Loidana Tronglaubi Todokta Angang Ani Lekidaba Mamana Sokiba Kwesongnaraba Miyamgi Iyoda Miyoy Ahum Lekidaba Litangi Mishimina Manipur Kang Kong Chahanduna Tangdu Leita Daba Punsida Hinghan Bani Haina RK Megana Fongdokri Matang asida image palon sa evolution jari mi eng tabi besingbu amukahana kurum jari